ngasi asi ILDS hospital gi oina di yamna akoi gi achoba achievement phangba numit ni Society of Gastrointestinal Endoscopy of India na akoi gi center si Northeast ahan hanboina akoi gi advanced endoscopy center ni haina akoi accredit torokpa adugumba numit ni masigi akoi gi advanced endoscopy center ni haina akoi gi center si recognize torokpa si Manipur gi oina su yamna akoi gi nungai ningai oiba adugumba akoi gi opportunity amani hairiba akoi gi accredit tawai mong se first aikoina mi thada hairiba sigi accreditation gi se akoi apply tawi 27 May da aduga makoina physical inspection se 29 September 2024 da tawra matungda akoina mai formally akoi gi kaino si hairiba jaga si advanced endoscopy center ne na koi finally accredit tawre ado advanced endoscopy center on accredit tawre se kaino haita di endoscopy se koina makhal ani suna lei basic haiba ma advanced haiba ma basic aisina koi gi chamna chakhau manung yengba aduga koi gi makharom dagi thrina chobu yengba sina basic kawi advanced hairaga di koi gi ERCP endoscopic ultrasound enteroscopy colonoscopy hairiba advanced oiba technologies mayam sinaraga akoi gi masinghagi amsung masinghagi pipe ki cancer nungna chingba layengba pancreas liver hairiba anaba singsigi diagnosis amasung magi treatment singda yamna maruiba mateng pangba adu makhalgi advanced procedure ngaktani hairiba facilities mayam si lei haibaga loina leiba center sida koi patient se kyamu yamna safely procedure tawge khulai da kyam yamna koi cleaning da sterilizing da amaga koi mahik matai lanjindana ba adumba kyam precaution lawi patient gi comfort kyam pi haiba chingba yamna koi strict criteria moi checklist am koraga haiba mayam si loi yeng aduga leiba staff singsu haiba procedure mayam sida fazana well experienced and well trained oiraba haina moina loinamak check toru matungda hairiba final koi gi accreditation pirakibani asmaina koi gi center si advanced endoscopy center ni na pirak pasigi yam nungai jawamna hairiba treatment modalities mayam se endoscopy ki modalities mayam si koi gi leiriba koi gi jaga sida di koi gi tibong drin gi liver gi masingha gi pancreas si anaba si yamna leiba jaga oi banina che icham chamna nabadini cancer bawa nabagi dum bai chance yam hen lei banina hojigi hairiba advance sigi treatment gi yam maruwe masi leitring ida di koi gi hairiba patient sing jelo ino pancha line doini adubu hojigi hairiba modalities mayam se koi doors ta phanga banina anaba singna mapan chatraga su koi gi jaga sida rinamak koi gi doors ta line ba doini Manipur khatanate atopa neighboring states Mizoram gumba Nagaland gumba adigi even akoi bordering Myanmar gumba digi patient bhawba akoi gi jaga si laaga usigi advance and those facilities se nokoi bo enjoy tore akoi gi leiriba collection sina moi gi jaga da facility like the sing du akoi saida refer to rakanda akoi saida dum chapsana best of care best of treatment p panbiya bana advance endoscopy center gi accreditation se highest endoscopy body ne period na atopa jagada leiriba atopa koi gi metros da Delhi da kaida Mumbai da leiba facility myam siga sab manai pi na hairabani na akoi amorom da hairaga di yamna koi gi lemjaningai oba adu makhal gi accreditation ni aduga koi gi leiriba staff again the supporting staff si mi kuntra mangani hairiba moi gi dedication moi gi will power se su ai yam kanna akoi gi comment dawningi moi gi help yaudragadi akoi doctor singna si level bokta akoi advanced endoscopy center si pokala punga moi doine ba aduna supporting staff sing aduga igi junior staff sing puno posu aina yamna kai kai tare aigi chali lambi sida mating pangyu dong tak ai thaga chokong jari